ngasi phongkhiba tungan manipuri sifungsingdagi maruibi ipausing miyamda thamjigi ahanbada sanaleba pausidagi khongasaraga manipurgi thangtagi masana jammu and kashmir amasum tamil nadu state di sanawale manipurgi thangta sanarui singde asaw sang lakpada mi sibigi silut piba khaki thakta thambire lamdamasigi mai hurol ga sagon aduna laklaba madi ipai pusing lamdamasibu ngak selakpada khwaidigi maruiba thongdang loduna lakhiba manipurgi liraba martial arts thangta si sports ministry na sakhang vidabana masana sibu sanari sanaroi singa phangpham tokpa khudong saba kya marum phangma ngamdana lei manipurdagi haurakhiba masana si state asidigi asaw sang okpada mi sibda silut pinaba thaki khakta thambirabasu jammu and kashmir amadi tamil nadu na singba india gi tongan state sing sidadi masana sibu makogi state langana sakhang biduna state adugi thabak sangbagi sports quota khudong saba piri maramsina state sing asida masana si yamna pamna makalgi masana oina nahasingna sanaba horakli thangta hairibagi martial art asi manipur gi nat satnabigi sakuna duna lakpadana tana khunai semlakpada asobu thodang lawrakibani thangta si salan yeknaba lanthengna ba sijinaba tana hakchang sajel culture gi lamsing amasum sports oina sijinaduna lakhibani haujiksu thangta sina manipur bamalem saktak pada asobu thodang lawribani thangta si art and culture gi lamsingda sanakhuna bigi event am hoina amasum mai masing tambada phawba yamna maru oina sijinarakli adumoina masana sibu india government ki ministry of sport ki makhata lairiba national sport federation sakhang kibadagi masana sid laibak ki amadi malem gi thakta certificate kaya murum phanglaklaba sanroisina makhoi gi certificate singado kangkhatha oiduna lairi malem goina maming leraba martial art makhal sing khudam oina wushu karate taekwondo muay thai na singbu singasi mathang sina China Japan Korea Thailand gi nat ko ba masana ngaktani adu bahari ba masana singasi the Olympic Games ki thak phawbu yoduna masana singasi usanari ba sanaroi singdi khudong saba kaya marum phangnakhre loinana hariba masana singasi bu sanari ba manipur gi sanaroi phawwa India gi Arjuna award phangbu yauna khrabani adu balamda masigi gel hogi ngai digi leijaraglaba masana ma oiriba thang tagi Olympic Games Asian Games sanba ngambadi lairadana masana sidigi phanglakpa certificate singadu sijina pham khangdana laidi lamda masigi jagoi khuthek pungi kangluna singba singna si phawba tadagi haurakibani haina akhangai singna phungdoknari asiguma yamna liraba madi tanglaba martial art form asi haujiki matam asida yamna hena sanapham leitaduna sanaroi singasi asawasang okpada mi sibada silut pinaba khaki phibam amada leiba miyamna thingnari adumainam hawkiba sei khara sida masana si Khelo India Games ki manungsanba masana ma oirakpa thingnai loinana National School Games yawba yabagi ayaba phangle habigi paw musleidi masimakti masana sigi oina yamna lebak phabane hiramasi gi matanga thangta Federation of India gi founder president oideba human lalong thangta gi president Huidrong Prem Kumar na pauksi siga khanana warisana badamang hai thangta masana si National Sports Federation gi recognition hauju phawbi oina phangdaba maramna masana sigi national gi mar international gi certificate pairaba sanaroi singasi lainga ki thaba ama sangnaba honabada sports quota gi khanaba mata phangmamdri masimu masana si tharakna bigi asobu marama moiri asumna khudong saba phangnaraktabana maramoiduna masana sibu sanaduna horakiba sanaroi sing fencing na singba atai atopa masana singda chatkina bigi khong thangana duna leiri haina su paw sin makatana phongdora gi mem tentakna thamjaramge atopa pawmana mairoi singna midday meal pijaramdaba school gi headmaster in charge thabaktagi suspend tokre prime minister portion scheme gi makhada school angang singbu midday meal gi nungthil sa walhalamda sora high school gi headmaster thabaktagi suspend tokre pausi isna phangba pawn hai angang sing sara walhalamdaba gi suspend takraba ozadu gi mami azad khan kawi kakching district ki manungsanba sora da leiriba sora high school gi mairoi singda PM Portion Scheme gi makhara angang singna nungthil sara pisabigi thabasi sang naina sathadre habigi paw phangmadagi Directorate of Education AS ki team ama hawkiba December 3 school adu mangjauna paw pidana thajilaga inspection sathangibani team maduna school adu da sangsinduna yengsilupu matam school adu gi headmaster na mairoi singda nungthil sara pijabaga mari lainaba se sangsing amata puthokpa ngamkidi loinana school gi mairoi singda hangba matamda mokoida nungthil gi sara si maramarakta pijabana tana sang naina pijadi haina khumlakhi inspection adudagi phanglakhiba report ki matungina Sora High School gi headmaster in charge oina puriba primary teachers Azad Khan
EIN 064213 की मथक्ता PM पोस्टन स्कीम लाना सिजनबगीदमक डिसिप्लिनरी ओइब थबक लखले मसिगीदमक मा की मथक्ता सेंटेंस सिविल सर्विस क्लैरिफिकेशन कंट्रोल एंड अपील रूल्स 1965 की रूल नंबर 10 की सब रूल 1 पीबा मतिक मयाई की मखार आजाद खान से खुदक सस्पेंड तौरे है डायरेक्टर ऑफ एजुकेशन ASL नंदकुमार ऑर्डर मंगान थोखरे महाकना सस्पेंड तौरिंगे की मतम सिदा हेडक्वार्टर असि मरी लेनब जोन की ऑफिस ओइगनी लोइदना मरी लेनब अथॉरिटी की अयाब याउदना मा हेडक्वार्टर थदोलगा सत्प यारो हेनसु ऑर्डर दुदा पल्ली मकासा तरफ पोइना तो पपॉम हिमाचल मिखल माई पाखि मतुं कांग्रेस अवाब तारे वर्कर्स सिंग पार्टी लुसिंग मगी कनबोय लंबी द थतुना थिंखरे हिमाचल प्रदेश असेंबली मिखल माई पाखि हौजी कांग्रेस की अवाब ताबगी फिबम मिनिस्टर फमगी लमजेल मंजिल थाब प्रतिभा सिंहा की सौगत उप पार्टी वर्कर्स मकोई मसाई लुसिंगी परेंग लाप गाड़ी थत्तुना लंबी थिंखरे प्रतिभा सिंहा की सौगत शिमला ओबेरोई सेशन मपान पुनखी चीफ मिनिस्टर की वरेप लौनब हिमाचल प्रदेश थारकीब सेंट्रल लुसिंग छत्तीसगढ़ चीफ मिनिस्टर भूपेश बघेल की गाड़ी परेंग थत्तुना थिंखी वीडियो मिस्टर बघेल की कार वर्कर्स कोईसिन पार्टी हिमाचल प्रदेश कैंपेन लुसिंग मसामक्ति मिखल कॉन्टेस्ट तौखीदब कांग्रेस MP प्रतिभा सिंहा की मिसंग खोलाव सिंगलाव उखी हिमाचल प्रदेश की चीफ मिनिस्टर कनाना ओइगदगी हाइबगी मतान वरेप लौनबगी कांग्रेस के अचौब मिफम अदुगी पुंग खरगी मंगोइनना फम अदुगिदमक माकी डिमांड तौरदुना मंजिल थाबसिंगी मनुंगदगी अमना गांधी सिंगी वाफम पनखी ngasi numinyungba matungda makok thongba central lusingba singamasum MLA singi mifam amagi mangoinana Himachal Pradesh da Congress campaign gi sip oikhiba Pratibha Singha naiki masida groupism leite Miyoi khudimak aikhoigi amata oina lei mak chip minister oiba pami haina Pratibha Singha na mayek senglaba paujil singhana dagi thakre maki Leikhidraba haukiba saida sikiba mapuroiba Birbhadra Singha gi mingda mikhalasi thengna khi amasum mai pakibani हाइना ngasiuk mahakna magi party ningsingki mikhal singasi maoinana Sonia GM sum hai kamana maona party si lusingna bigi thaudang du sinara khrabana ayakna chip minister du oina state si lusingba ngamgani khali haina su MP du su pawgi agency da haiki hadi Birbhadra Singha gi mingna mikhal du thengna khiba amasum mai paki ba maramna Birbhadra Singha gi imungbu na thaiduna thamba haibsi asum oiro haina manaki Marak thana sport news sangatang mayamna thamjarangi Portugal coach Santosna Ronaldo gi matenga loinana lineup semlagani stelehan khibadagi thawai nungaitana lariba veterans striker Cristiano Ronaldo ga tanaraga Portugal gi quarter final lineup semlagani haina coach Santosna irai numita phongdokre Portugal gi maming lariba striker round of 16 gi Switzerland gi sanakiba match da substitute tawkhiba aduna World Cup ki puari English ngani gi taruki matung ahan boiri मैच अदु पोर्टुगल न स्विट्जरलैंड गोल तरुक अमदा माइथीबा पिरमलगा क्वार्टर फाइनल संगलखनी पोर्टुगीज न्यूज़पेपर न रिकॉर्ड तौखिब रिपोर्ट अमगी मतुंगिना क्रिस्टियानो रोनाल्डो ना मा स्टार्टिंग लाइन अप ता यहोंद्रबदी स्क्वाड तगी तोकलगनी हाइना कियन की हरि अदुबु वाफम असि पोर्टुगीज फुटबॉल फेडरेशन यनिंग द पुंगदोखि मोरोको ग सनगदोरिबो क्वार्टर फाइनल मैच असिग मरी लेनन पोर्टुगल गी कोच संतोष नाइ मानो स्विट्जरलैंड गी सनखिब गेम अदुगी नुमितसु रोनाल्डो गो वरि सनखि अइना महाक्सु अइगी ऑफिस त कौरगा मैच असि हौरकपदा मार्क सनबा यावरनो हाइकि वाफम असि करिसु ngakning ओइदे हाइना संतोष नाइकि अइना मंगोंद हाइ नाकना मैच असि द यावखिदबा असि यामना मरुइबा स्ट्रेटेजी मैच असिद सनाबा यावदबन हेना अफबो ओइगनि हाइना अइना मंगोंदा हाइकि अइना मार्क्स अनिसुबो हापकिदमा कन्सिन्दुना थम्बने हाइकि संतोषना मखाताना हाइ बेलन डी वॉर विनर मंगारक फंखरब क्रिस्टियानो रोनाल्डो ना टीम गी केम थादोकलगनी हाइना किहलकप लेति अदुबु मार्क मैच अदुदगी ड्रॉप तौखिबद नुंगाइतबदि फाउखि मरम असिदगी रोनाल्डो ना नुंगाइतब फाउखिबनि मार्क गेम अम नत्रगना अनिदा बेंच त लेखिब नतना मतम पुनमक्ता स्टार्टिंग द याखि अखोगी मरक्त करिगुम नुंगाइनदब मत लेति मसिगी सब साब खुदम दी टीम मसिना गोल सलकपर पुन नुंगाइब फोंदोमिना की हाइनसु संतोष न मखाताना फोंदोखि हाइदि अमरोमदना फीफा वर्ल्ड कप ममांगी रनर्स अप क्रोएशिया ना ब्राजील बु पेनाल्टी शूट आउट थोइदुना सेमीफाइनल संख्रे
Qatarna yumbu oiraga sathariba FIFA World Cup 2022 gi ngasi sanakiba tournament gi ahanba quarter final match ta mamang edition gi runners up Croatia na Brazil bu penalty shootout goal mari ni da maiti ba piramlaga semi final sangkre match si sanabe horakpadagi Brazil gi sanaroi singna leijaba thauna fudoktuna sanarakpadagi Croatia gi mekeida pressure pisinki sanabagi mangasubu minute Brazil gi Benikas Junior na kaukshin gi shoot ama Croatian defender Livakovic na panduna thaktokhibadagi maikei onana sakhi sanabagi tare subu minute Croatia gi Perisic na Brazil gi penalty box manunda pisilakpa cross ama Perisic na songkhatuna heading toksinana honabada Brazil gi Militao na foul tawrubadagi Brazil na free kick ama phangki team ani gi sanaroi singna akan wetek sathanaduna goal account hangdukna bakana honaduna lakhrabasu pangal manakhibadagi ahanba half ki apiba matam loishin ki fawbad goal account hangdokpa ngamdana lakhi ani suba half sanarakpa match ki nifuguni 5 suba minute Brazil gi Vinis khana pirakpa pass ama teammate Neymar na control torga Croatia gi net tamna kauksilakpada defender Bardiol na block toki Thaktorakpa ball ama Vinikas na amuhana kauksilakpada Livakovic na amuk block tawkhibadagi goal onthokpangam khide maike ani gi sanaroi sing sindoktuna anawbula long kya yatuna sanakrabasu goal sanchinba ngamna khide sanabagi humdra ka taruk suba minute Brazil gi Neymar na phangkiba throw ball ama control toraga Croatia gi penalty box manungda pusinduna goal onthokna bokhona krabasu maana kauksin kiba sorado Croatia gi goalkeeper Livakovic na save tawkhibadagi goal ohaukide Sanabagi matpugma pansuba minute Croatia gi Luka Modric na Brazil gi penalty box manungda pirakpa cross ama defender singna clear toki sanabagi aroiba minute Brazil gi Anthony na kauksilakpa shot ama Croatia gi goalkeeper na yamna line fakhibadagi apiba matam gi manungda goal sanadana lakhi extra time haptuna sanarakpada matam khara goal sanadana lakraba matung sanabagi chamaga manga suba minute Brazil gi sanaroi singna satarakpa attack amada Lucas Paquetana semlakpa khudong saba mada teammate Neymar na ningthina control taraga goal onthoktuna ama 0 da mangjil thaba ngamkhi goal sothariba Croatia gi sanaroi singna equalizer phangna batanja thiduna lakhi sanabagi chamaga taragatre suba minute Orashikna semlakpa khudong saba amada teammates Petkovic na Brazil gi net tamna kauksilakpada makhoi gi defender panduna goal oikhibadagi ama amada manaraga lekhi extra time gi apiba minute kuntra loishin graba power team ani gi mekedi gi ahenba goal hapsinba ngamna khidabagi quarter final match ama amada manakhibadagi penalty shoot out sang yengnabagi mathau takhi penalty shoot out Croatia na Brazil bu mari ani da maithiba piramlaga tournament asi da semi final sangba ahanba team oikre penalty shoot out Croatia gi mekedigi Vlasic Mazeluka Modric amasum Orakshina goal onthokpa ngamkhi eduga Brazil gi mekedigi Casemiro amasum Pedro na goal onthokhenasu pausna phungdorakli Makasa tharak poina hoyelan pawdige topa maruibi I pausing miyamna thamjagi malemgi mixed martial art ki phambakta tumthin ngalaklibi Jojo Rajkumari lengangna lampi khre se minister gi maphamda singba ngamlaroi da laman tunchinjare Jojo Rajkumari ngasidagi ne sei taraga manga rongi mamang kumja English ngani ge tareti ian hana kickboxing masana to khungdara khibadagi haujungna malemgi mixed martial arts MMA gi masana to tumthin ngalaktuna masana sida Cobra Queen haibigi mingthol paw piraklabi Manipur gi tana tan leba sigi mingsut uro khilaklibi Jojo Rajkumari masagi yum inkhol laijanabagi damak lainga ki mekedi gi lampi khre Manipur lenga ki mekedi state asigi sanaroi singbu leptana angamba thakta puning thogatpagi manungsana paikhalakliba anauba thorang asigi matangda Moirang Assembly constituency ki MLA Thongam Santina hai saknai rebi MMA gi fighter oiraglabi Jojo Rajkumari maki Assembly constituency ki manungsaliba Moirang phiwangbom lekai digini maki imungna sei kharagi mamangna mayuna khiba kudong sadaba madagi makoigi yum inkol atopa miwe amada yonthokre haiba khanglamkide makoigi imungi yum inkol yonthokrabasu masibu lawriba mapu adudagi thagi asanman piraga leirami haibasu khangkide adomainama hairiba thangdoksing asi khanglakpadagi chief minister N Birena hakthingna lakolakpa thorangi manungsana ma amasu maki imungi Miyoi singi yum inkol sengbatnabagi da Moirang college staff lambigi sarakta sub treasury office Moiranga nakna leba mafam amada point tara pak sabul lamama mongona pirakpani
lam asi mangona pinabagidamag mari lenaba SDO SDC gi officing gi staff sing optional oiba processing asidagi paikhat pa hore atupa matamda hariba lam asi maki maming da piragani masida lenga ki maikai digi lam sigi oiba mamal amat laudana lemna pigadabani hari ngasina masana asida saknairabi Laibasigi sanare ama oiragnibi Jojo Rajkumari apokpi Rajkumar Biren amasum Rajkumari ongbi Bideshnigi anga ongi manungda itonton mini ma anga oiringadigi hona masamo fona horakibaga loinana sana khonabada thawai yorakibani kumza English singaniga taretagi English singaniga taragani pan phawba kickboxing masana da thawai masana ringagi serakta nongma mahakna masana sigidama practice tawbagi photo ama Facebook da upload tawkibani maki photo do ubadigi MMA ga Mashanaga Mari Lenaba, friends, Nandaibam Koba, Miyoi Tang Nabadi Karigum Magna, MMA Mashana, the Sanaba Palm Labadi, Pau Pong Si Herapadi Masana Shida Mai Unsilaktuna, Manipurgi mixed martial art Kimaming Leraba, Rosan, Mainamgi Makara training Horakibani, Aduga, Nagama Palda Labor Miyoi Shigi, RMX Zim the Leduna Akan training Satarakibani. Thawai yaona hona zabagi mahina huzikti ma MMA promotions matrix fight night ta khuyek pina duna sanaba manipur gi ihan han bi nupi sanaroi ama oirakpada natana masana sida malemgi phambak kya da leba sigi mingsat purapa ngamlak libini manipur lenga ki meke digi mawon masagi yum amasum inkol lep sanaba gi damak lam pirakpagi pau tabra ngasi numida wairam pauksi siga telephone wari sanaki adubu thauram mamaga mari lenana photo sing namdana ba thaurang tauri herapga loinana ngehak lerega wari sana seraki loinana ngasi numidang pung tararom tarakpada mahak masama ka amuhana telephone wari sanaki bida magna masana sida thawai yauna masumai pakna sanarakpabu sakhang bidun se minister na point taragi lampi birakoni masigi damak se minister gi maphamda singma ngamlaroi dabalaman tun sinjare haki adugo magna MMA gi masana da mai Palaklaba singdigi miyamna mangonda atai sanaroi singidi lenga ki meki digi thabak ingkhang piba yauna mateng kya tauna kre adubu na ki oinadi manipur lenga ki meki digi kari karam khudong saba pigadori bagi haina hangnarakhiba amasum mangondagi laukhiba interview na singbadasu wapam asima pukhatnarakhi adubu ngasi phawda ma ki meki digi di lenga nasu ma ki dama kari guma khara soidana torakani habigi thazab laidi haina phongdoktuna lakhibani hairenisu pawsna makatana phongdorakli Macha satarak poina to papawmana tawgi hainasu sabyungna leplabadi ngamdaba leiti mit anima udrabadi sei taraga mangada ngairi bi nupi masa mana plastic khaw mai pakna puthokpa ngamle homing kaminarakpa mamanabi singamasu masu mamanaba kyaga manana taibang policy ujaba phangjadrabi masagi sei taraga mangarom damak suribi nupi masa ma blind school mai masing tambak tana tana asangma matamna plastic na lon ba khaw mai pakna puthokpa ngambadana tana haksangi phibam na mimana draba punamakta tungi punsigi damak khona ba yaba sing khona gadabani haibigi paujel pirakle nupi masa Gaitulu Romai asing maming na tesi Nune district headquarter dagi kilometer kunga mga rom sang silaga leiba naga sing kuldagini ma hausi Technopol district leiba mission blind school da pisak pik ngai digi tamlakpana class 6 paw tamlakli mit ani mimana na ubagi pangat leisetra binupi masas na blind school da mai masing tambak tanatana masagi hingnabagi damakta senthok leiba thabak amasu mai pangna pekhalakli haiba tawadagi maki manat ka satuna hakthingna wari sanaki Magna hai mahak mama mapa nigi naitum pok sabi masana pini kumza English singaniga taret ki April tarada taibang khongdara khibani magna polak pamatam dari maki mit anima uba phangki dubu magna sahi ohumlom surakpada khangawdana maki khawrida apomba malerakhi Emung gi Miyoi sing apomba du laukthokna bigidama hospital operation tawbiki maduda apomba du mai pakna lauthokpiki adu moina maki khawrida leramba apomba du operation tawduna lauthokraba matung khangawdana nongmagi maki taibang pal punama mangsilakhi Min ani da lairamba ubagi pangal tapna mangsilaktuna taibang pal uba panglakide nupi masa magi punsi da khwaidagi tamtiba punsi gi tangka asi mai unadringagi mamang mahangna mirol tarakpada apokpi mama su taibang pal thadoktuna satkiramki maduragi makpu mamaga pokminaba mama bok lumai romaina masasakna nakon birakhi sai nauribi makpu thawoina imungi miwe mana aruba thaba oina Kai thok tu na makpu senbirakhi adubu ikhang haudana nongma kumza English singaniga taraga treki October thar magna masagi sahi tararom surakpada haikak pokwi da leiba mission blind school gi headmaster Karung pareng pomna lusingba school asigi oja khangbu amana maki yum thibiraktu na manak talaki duga makpu lairik tambiga doribani masung mamanabi kyaga nungaine lemin hangeni haiduna lairik tamna na bahiraki min anima udrabi
Gaitulu Romaina, my missing tamning apama lerebusmaki people Madura Yum Tadokuna Matokram Sakatagi Haina, Kanzana vocal Pola Krabusu Tangai Pedram, vocal Punamna Tairam Laga, Uzasing Adugi Matung in a mission blind school Tanalaki, School the Mark Heklapaga, Ozasina, Savatakba Musum, Pidol Singdigi, Horaga Maki no Punchis and Wapunamak. Lem na PV Begaloina, mid Udrabasing, my missing Tamaki Pambai Uriba, Rele script Tambi Horaki. May missing tambi bakak na tanamak masagi oizabasin pa mamahaina na bigdama mora saba plastic na loan na posa ipuna na bakaw saba isay nung may tawba mas music instruments sing kinba kong tambi ba na tana matawkram na mit uda na sat kaniya mas masagi pirul matawkram na suga ni haibin singba punamak tambi rakhi maki matawda mission blind school osashin na suminung sigaloy na makpu karida soki kadagi haina section na sen na biduna takwi tambi rakpadi haujukti masu ki plastic sing season na kaw saba mai pa na hairi gaikul romoi na makatan hai school sat pa masum halaglaga lairik pa ba yaw na maki no magi punsi ta tawda ba yada ba thabak thoram sing kaithokraba matungda phangmo matam na plastic kaw amasung mapung phana lon ba loishin bada numit taruk ni tare ni rom changi adubo atopa thabak sing na thairam laga mai unsinduna lolabadi numit ahumni marini gi manungda loiba ngami sohadi senpham asi makna adumak tawge haina khanbaga loinana makna londuna puthongli ba khaw sing asi yonbadagi phanglakwa sendong na maki punsi gi lanpham da asobu mating oiragani haina khalle haina su phong to kheri mit animak mimana ba uzaba phangdraba su mai masing tamlakpa loinana senpham asi da su mai paklabani na maki hingbagi punsi da khara da oiraba su mating oiragani haibagi thasaba lehori Khoaidagi hingaklibana mission blind school asigi oza singi marakta mahakumna mit anima ubagi pangal leitraba oza silsi josura lamkhang khaw oza amanusu makpu takpi tamiramki oza sisu ubagi pangal leitraba mairui sing mai masing takpi tami bakhtana tana mora saba masum plastic na lonba khaw sing saba su ningthijana haramki mit anima udraba oza sin ubagi pangal leitraba mairui singda takpi aba punamak amata sithadana takpi tamiramki masima mit udaduna Khwai ka mima nadraba Miyoi singidamak taibang singba mapuna pithorapa tanglaba khudolni haina lawba phaw yare aduga hakthengna phaminaduna sarakpa warida magi punsigi hokraba wari sing liba luislakpada gaithui lui rongmoina aroiba wapmoina fongdorakibida mit ubagi pangal leitre mangkhre haiduna isagi yumda laisinba masum losinduna thamjinbagi mutta mama mapa oibisingna su aduguma masa singadubu mai masing tamnabigidama makna leiba mission blind school asigumba maisang singna thabirau Angai khoi mayam puna leminabigi nungaiba uzasingi minungsi masum thaujal puna phangminasi ma kumbi mit ubigi pangal leitraba isalinaw mayam yumda mimanadre haiduna lesinbigi mutta taibang mapuna sinabirakpa sinda pangthok minanaba thokpira o haina su appeal torakhe amaromdana Leikhidraba mama masayon imung amagi Miyoi manga mak sathiraba laina amaga loinarabra Numit kranigi mamang singi district amada thokiba tamthiraba thawdo amada mapuroibagi makuta Leikhidrabi angang ahungi mama masum maki masa ahungi manungda maka puna Leikhidaba masa nupi ama yauna maki mapuroiba masum atopa masa niga puna Miyoi manga mak tamthiraba laina amaga loina khibra amasum loina na hinglibra haiba wang tholakle Karigum hariba wapam masina asum oiram lagadi Leikhidraba singa nakalamaromda makhatana section tharang sing lokhatpagi tangai phadaba leitrabasu leihoriba mapuroiba masum masa singi damaktadi lenga ki mekidigi maruoina health department ki mekidigi makoibu tamthiraba laina asidagi ngakthoknaba mathau taba thabak sing lokhatpagi tangai phadaba leire tamthiraba thawdok thokriba imung aduda ngasi nupi amasum angang singidamakta logi matungina provision singi matungina thabak thorom kya pekhalakliba loop amana changsinura hakthingna yingsinkhre khongset asida lehauriba imung adugi naknaba Miyoi singna hakthingna wari sanarakpa loinana thawdo adugi matangna marik sumba report sing lokhi report sing adugi matungina thokriba tamthiraba thawdo adumak imung asina sel thungi asoba awaba mayoknarakpadigi ngahak leitana khatna sainaba tholakpa na asoba marama masoiramki Thabak toriba mapuroibagi service book bandan thamlaga lupa lakh taret pusilambigi wafam su leramki madugi sumatak thawdo adubu thonkiba mapuroiba adusu hawkiba kumja english singani ga taraga mapandasu thawri yandunu mathanda season abu khotnaramagi thawdok su leikhi haina pawdam lakhi haina su pawsna makatari Loshilak poina Isel Express tige to pawm irang su teli singna sagalaga center aranma pawtam sindana ray thoknana basin bayaroi nandala Irang su teli singna sagatpa aduga center su aranma pawtam sinba si lebakthibani makoina sa tharagni be thawong sina mara moidana ra tholaklabadi afaba oiroi haina
Leihhomi Salai Ahongpung Thogoluki President Nandalal Angomsana Fondokre. Hiramasugi Matana ngasi Kurai Ahongai, Tangzam Laikai the Pangtokipa Paugi Mipamada, Nandalana Pungdokibada, Kaishulakeba Wahodi Kurai Ahongpung, the Telishin Irang Tunganduna, Teliamana, Akil Assam, Bospuri, Pariat, AABP, Lana Pautam Shindunamadi, Lup Ashina Defense Minister Rasna Singana Memory the Pishin Gibasina Maramoraga. Karigumba, Mapanda Liba Mitation, Aso upon your labadi, Pautam Shiliba Teliama, the Manipur Gorbamina, died to Pugadavani. Magna Makatana Fundo Kibda, Shumasi talked another Pautam Libeteli, Nashimak Pabiuam, Rasnat Singar, Memory the Pishin Giba, AABP Sindokadavani. Pautam Sinmamadi, Lup Shiga, Ahongpungi, Lup Singa Pamina, don't worry, Sanabi, Kudo Sapa Pibio, Machina Taduna, Makoina Satakiba Tawongashina Maramoiduna, Riot. Silaglabadi Apaboy, talk ribbit Taudoki Matana Paladuna Mountain High, Korea Hungate Tasiki Manga, talk ribbit Taudu Duga Mari Lanana. Manipur the lady Beteli Karana Makoi, what period hide on a center the Aran Pau Yohun Kibas Lebativani, Ningsing Bayab English Singam Samapan Humfugi, Measure Survey the Ahumpungi, Lamasi, Point Taragamapon Ekar Lerami, Nasidi .0068 lady, Masi, Kanaba, Lady Bishinta, Lub Amadi, Maiso Ningsing Lumna, so what Haudama Lauduna Lakibani, Namida, Tanil Numiki, Lagi Tawal Pangtuna, Shem Sabi, Torang Packet Pahorapada, Teliamana Na Karaputurakuna, Satarib Lagi Taramadu, Ayet Pa upon the P. Badagi, Irangadu, Tulakibani. Laibak TV Numit Adudi, Telis and Numidang, I think with Irang Sakakiba, Duda, policing the Yang Duna Laki, Taudo to the Maite Sing, Pazin Kiba, Madi, Pagada, Telising, Pakidaba, Sig Yang Duna to Minolay to Pungamloy, Luna Taudo to Pum the Sip Minister na, Lusing Duna Minister Sing MLA and Yingsin Balaki, but the Sip Minister Gimake to give policing na, Irang Sakakibani, Makoina Matamsan and Lakshilam, but the Irang Tulamlo have a weapon power, Tamkibale. Ahongpungi Lariba Mapam Sita Telising you ever Lysingama, Gorbamina Sabi Crow, Maitegi, Gaidusu. I could not do Sagasage, Mashita say and about talked about Gorbamina in view Amarunda. TBG panel discussing panel sing so Asumba Kanga Wang behind the Smang Apple. Okay, how's going to the man pouch to Matanga Solution Jargamas Mampun and a wab didn't I mean say?